ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯉꯝꯁꯨ ꯃꯊꯥ ꯁꯥꯔꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯒꯤ ꯄꯨꯛꯆꯦꯜ ꯃꯥ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯉꯩ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯕꯤꯖꯣꯏ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯦꯂꯤꯅꯥꯒꯤ ꯃꯄꯥ ꯀꯨꯃꯥꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅ ꯂꯣꯏꯅꯔꯛꯏ꯫ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯦ ꯍꯥꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯥꯖꯕ ꯊꯝꯅꯔꯛꯈꯤ꯫ ꯕꯤꯖꯣꯏ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯈꯤꯕ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯅ ꯑꯔꯣꯏꯕ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯊꯧꯉꯝ ꯃꯊꯥ ꯁꯥꯏ꯫ ꯍꯥꯏꯈꯤꯕꯗ ꯄꯠꯇꯠꯄ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯀꯗꯣꯝꯗꯅꯣ ꯆꯣꯡꯁꯤꯟꯗꯅ ꯂꯦꯞꯇꯣꯏꯁꯤꯕꯣ? ꯍꯥꯏꯐꯦꯠꯇꯤ ꯂꯨꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯩ ꯊꯤꯕ ꯆꯠꯂꯤ꯫ ꯀꯔꯝꯕ ꯃꯤꯑꯣꯏ ꯄꯣꯛꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯊꯥꯏꯅꯒꯤ ꯅꯤꯡꯉꯣꯜꯒꯨꯝ ꯅꯥꯆꯣꯝ-ꯃꯥꯒ ꯇꯠꯅ ꯊꯥꯅ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯑꯗꯨ ꯈꯣꯏꯗꯥꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯂꯩ ꯃꯈꯜ 4-5 ꯁꯨꯅ ꯍꯦꯛꯂꯤ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯅꯛꯃꯤ ꯇꯧꯔꯤ꯫ ꯊꯩꯕꯤ, ꯍꯥꯎ, ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯅꯨꯃꯤꯗꯥꯡꯗꯣ ꯀꯣ? ꯀꯩ ꯂꯩꯔꯒꯦ? ꯅꯍꯥꯟꯗꯣ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦꯕ꯫ ꯑꯗ ꯏꯅꯦꯅ ꯑꯩꯒ ꯑꯆꯥꯄꯣꯠ ꯆꯥꯎꯑꯣꯅꯅꯦ ꯄꯩꯁꯥ ꯄꯤꯔꯛꯑꯦ꯫ ꯌꯥꯝ ꯆꯥꯅꯤ, ꯂꯨꯄꯥ 1,000꯫ ꯊꯩꯕꯤ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯂꯗꯨꯅ 1,000? ꯑꯗꯨ ꯑꯩꯅ ꯏꯃꯥꯗꯅꯦ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ꯫ ꯏꯃꯥꯅ ꯍꯣꯏ ꯊꯩꯕꯤ ꯅꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯍꯩꯁ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯆꯔꯥ ꯍꯦꯟꯕꯅ ꯐꯗꯣꯏ ꯃꯥꯜꯂꯤꯕꯣ꯫ ꯑꯌꯨꯛꯇꯒꯤ ꯆꯔꯥ ꯍꯦꯜꯂꯗꯤ ꯆꯥꯛ ꯂꯥꯝꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯈꯤꯇꯪ ꯆꯥꯎ, ꯌꯥꯝ ꯆꯥꯁꯤꯟꯗ꯭ꯔꯁꯨ꯫ ꯑꯅꯤꯗꯣ ꯁꯥꯏꯀꯜ ꯃꯜꯂꯞ ꯇꯧꯕꯗꯨꯗ ꯊꯩꯕꯤꯅ ꯊꯧꯔꯒ ꯆꯅꯨꯅ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯉꯝꯁꯨ ꯑꯌꯨꯛꯇꯣ ꯋꯥꯀꯤꯡ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒ ꯑꯅꯤꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯄꯥ ꯆꯥꯅꯔꯤ꯫ ꯅꯕꯥꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯊꯩꯕꯤꯅ ꯀꯣꯏꯕ꯫ ꯁꯥꯏꯀꯜꯗꯨꯁꯨ ꯈꯥꯝꯗꯕꯤ ꯁꯝꯂꯞꯄ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯂꯤ꯫ ꯑꯝꯇ ꯉꯥꯏꯈꯣ, ꯌꯥꯒꯗ꯭ꯔꯣ? ꯁꯥꯏꯀꯜ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯐꯥꯏ꯫ ꯆꯅꯨꯅ ꯅꯇꯣꯝ ꯂꯩꯒꯦ ꯍꯥꯏꯔꯣ? ꯁꯤꯗꯤ ꯁꯦꯝꯗ꯭ꯔꯤ, ꯍꯣꯔꯦꯟ ꯁꯦꯝꯂꯒ ꯑꯣꯏꯅ ꯂꯩꯔꯣ꯫ ꯊꯧꯉꯝ ꯁꯥꯏꯀꯜꯒꯤ ꯕꯥꯁꯀꯦꯠꯇꯨꯗ ꯌꯥꯎꯔꯤꯕ ꯂꯩꯁꯤꯡꯗꯨꯗ ꯍꯩꯔꯞ ꯌꯦꯡꯂꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯁꯤꯁꯨ ꯂꯩꯒꯦ, ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥ? ꯑꯩꯈꯣꯏꯗꯕꯣ? ꯊꯧꯉꯝ ꯃꯀꯣꯛ ꯍꯥꯏꯔꯞ ꯍꯣꯠꯂꯗꯨꯅ ꯀꯩꯅꯣꯅꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯈꯨꯟꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯤꯗꯅ꯫ ꯑꯗ ꯈꯟꯅꯗꯕꯤ ꯅꯕꯥꯅꯤꯒ ꯁꯨꯝ ꯇꯤꯟꯅꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯈꯪꯅꯣꯛꯀ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯏꯔꯤꯂꯤꯈꯩ ꯑꯩꯈꯣꯏꯒ ꯇꯤꯟꯅꯁꯦꯌꯦ꯫ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯈꯨꯕꯥꯛꯅ ꯁꯦꯠ-ꯁꯦꯠꯀ ꯊꯥꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯇꯤꯅꯥꯒ ꯂꯣꯏꯅꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯧꯉꯝꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯍꯤ ꯈꯦꯠꯅꯔꯁꯨ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ꯫ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯆꯍꯤꯗ ꯂꯩꯇꯦ꯫ ꯆꯅꯨꯅ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯅꯨꯄꯥ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯗꯤꯅꯦ ꯀꯀꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯔꯥ ꯑꯣꯏꯅꯤ꯫ ꯀꯃꯥꯏꯅ ꯃꯔꯨꯞ ꯑꯣꯏꯗꯣꯏꯅꯣ? ꯃꯣꯏ ꯑꯁꯤꯒꯤ ꯕꯦꯡꯛꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯈꯩꯁꯦ ꯀꯣꯛ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯅꯪꯗꯤ ꯐꯅ ꯅꯣꯔꯃꯦꯜ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ, ꯅꯪꯅ ꯁꯥꯊꯤꯔꯝꯃꯤꯅꯦ꯫ ꯑꯅꯤꯗꯣ ꯋꯥꯒ ꯅꯣꯛꯂꯤ꯫ ꯊꯧꯉꯝ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯅ ꯑꯃ, ꯑꯗꯨꯒꯤ ꯇꯩꯅ ꯑꯣꯟꯅꯕꯗ ꯃꯆꯤꯟ ꯋꯥꯠꯇꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯉꯥꯎꯕ ꯁꯦꯝꯕꯤꯔꯦ꯫ ꯅꯕꯥꯅꯤꯅ ꯁꯨꯝ ꯅꯣꯛꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯏꯀꯥꯏꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯦꯀꯣ? ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯄꯨꯔꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨꯅꯦ ꯀꯧꯅꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯣꯏ ꯈꯨꯟꯒꯤ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯐꯝ ꯑꯃ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯗꯅ, ꯑꯗꯨꯗ ꯄꯨꯕꯤꯕ ꯌꯥꯏꯗꯅ ꯈꯪꯅꯔꯗꯤ꯫ ꯈꯪꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ? ꯃꯈꯜ ꯌꯥꯝꯗ꯭ꯔꯣ? ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯪꯅꯗꯣꯏꯅꯣ? ꯋꯥꯈꯜ ꯂꯝꯁꯤꯟꯕ ꯍꯩꯕꯤꯅꯤ꯫ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯃꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯡꯄꯒꯨꯝ ꯊꯨꯅꯃꯛ ꯍꯣꯡꯈ꯭ꯔꯤ ꯆꯅꯨ꯫ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯆꯝꯅ ꯍꯔꯥꯎ ꯌꯥꯔꯕꯣ? ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯑꯅꯤꯗꯣ ꯅꯣꯛꯃꯤ ꯁꯥꯏꯀꯜꯗꯨ ꯊꯧꯈ꯭ꯔꯦ꯫ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯝꯃꯤꯅꯦ, ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯁꯂꯥꯏꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯍꯦꯛ ꯉꯝꯗꯦ꯫ ꯙꯦꯃꯤꯀꯥꯅ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ? ꯊꯕꯛ ꯑꯃꯇꯪ ꯅꯦ ꯇꯥꯅ ꯇꯧꯒꯦꯅ ꯈꯟꯕꯁꯦ ꯑꯌꯨꯛꯇꯒꯤꯅ ꯅꯥꯀꯣꯡꯁꯤꯗ ꯈꯣꯏ ꯉꯪꯕꯗꯧꯅ ꯉꯪꯉꯤꯁꯤꯕꯣ? ꯉꯥꯡꯗꯅꯕ ꯃꯣꯏ ꯑꯃꯨꯛꯅꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ? ꯏꯍꯦ ꯃꯃꯥ, ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯑꯩꯅ ꯁꯤꯅꯥꯏꯗ ꯆꯠꯊꯣꯛꯂꯗꯤ ꯀꯔꯤꯅꯣ ꯑꯣꯏꯗꯣꯔꯤꯁꯦ?
ꯃꯌꯥꯝꯕꯨꯡ ꯆꯠꯇ꯭ꯔꯁꯨ ꯑꯩ ꯆꯠꯀꯦ ꯀꯩꯅꯣ ꯉꯥꯏꯈꯣꯀꯣ ꯅꯣꯡ ꯅꯤꯅꯤꯗꯪꯗꯤ ꯉꯥꯏꯈꯣ ꯑꯩ ꯊꯕꯛ ꯌꯥꯝꯃꯤ ꯌꯨꯝꯗ ꯅꯪ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯟꯗꯣꯟꯁꯤꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯕꯤꯖꯣꯏ ꯂꯩꯔꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯅ ꯆꯥꯛ ꯏꯁꯤꯡ ꯍꯥꯏꯔꯦ ꯑꯩꯅ ꯅꯣꯡꯇ ꯊꯣꯡꯕ ꯅꯠꯇꯦ ꯏꯍꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ ꯃꯃꯥ ꯅꯪꯁꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯗ꯭ꯔꯥꯏꯚꯔꯗ ꯊꯤꯟꯍꯜꯂꯅꯤꯀꯣ ꯅꯠꯇꯦꯅꯦ ꯅꯪꯅ ꯉꯥꯏꯉꯝꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯁꯤꯅ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ ꯗꯦꯃꯤꯀꯥꯗꯣ ꯅꯛꯃꯤ ꯇꯧꯔꯗꯨꯅ ꯑꯣꯍꯣ ꯅꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯌꯦꯡꯉꯨꯒꯦ ꯏꯆꯥꯅꯨꯄꯥ ꯀꯩꯗꯧꯔꯕ ꯁꯤꯅꯥꯏꯒꯤ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯂꯤ ꯃꯃꯥ ꯑꯩ ꯆꯠꯇ꯭ꯔꯗꯤꯅꯦ ꯏꯆꯥꯗꯣ ꯐꯤꯕꯝ ꯆꯥꯔꯣꯏꯗꯧꯕ ꯁꯂꯥꯏꯗꯨ ꯉꯛꯅ ꯍꯥ ꯑꯆꯧꯕꯗꯨꯕꯣ ꯀꯃꯥꯏꯅ ꯇꯧꯅ ꯑꯗꯨꯅꯤ ꯃꯣꯏ ꯌꯥꯝꯕꯨꯡꯁꯨꯅꯦ ꯄꯥꯈꯠꯄ ꯐꯥꯎꯗ꯭ꯔꯣ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯩ ꯆꯠꯇꯣꯏꯅꯤꯀꯣ ꯗꯦꯃꯤꯀꯥ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯝꯕ ꯍꯦꯂꯣꯏꯅꯣ ꯃꯃꯥ ꯏꯕꯦꯝꯕꯅ ꯅꯣꯛꯃꯤ ꯇꯝꯂꯤꯕ ꯄꯥꯎꯁꯤꯕꯣ ꯃꯤ ꯍꯦꯂꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏ ꯍꯦꯂꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯏꯃꯥ ꯂꯨꯄꯥ 50 ꯄꯤꯌꯨ ꯍꯥꯏ ꯑꯗꯨꯒꯤ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯁ ꯂꯨꯄꯥ 50 ꯈꯛ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯌꯦ ꯃꯤ ꯆꯅꯨꯍꯣꯏꯗꯤꯅꯦ ꯃꯣꯏ ꯃꯅꯦꯅ 1,000 ꯄꯤꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯨꯄꯥ 50 ꯈꯛꯀꯤ ꯌꯥꯝ ꯆꯣꯞꯄꯦ ꯔꯤꯇꯥꯅ ꯍꯣꯔꯦꯟꯅꯦ ꯏꯅꯝꯃꯅ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯕ ꯑꯣꯏꯗ꯭ꯔꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯌꯦ ꯊꯝꯖꯤꯟꯒꯦꯅ ꯇꯧꯅꯤ ꯉꯔꯥꯡꯗꯣ ꯂꯨꯄꯥ 60 ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯗ ꯂꯨꯄꯥ 50 ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇꯣ ꯍꯟꯖꯤꯟꯍꯟꯒꯦꯅ ꯇꯧꯅꯤ ꯍꯣꯏꯅꯦ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯌꯦꯡꯉꯨꯅꯦꯁꯦ ꯃꯤ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤꯅꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅꯦ ꯅꯣꯏꯗ ꯑꯎꯟꯄꯣꯠ ꯂꯩꯕ ꯋꯥꯗꯅꯕ ꯍꯔꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯍꯦ ꯊꯛꯈꯤꯕ ꯅꯃꯥꯏꯗꯨꯒ ꯅꯌꯨꯝ ꯄꯥꯟꯕꯒꯁꯨ ꯈꯜꯂꯤꯅꯦꯍꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯔꯤꯕꯤꯗꯧꯅ ꯌꯨꯝꯗ ꯁꯨꯔ ꯅꯩꯔꯒ ꯂꯩꯕꯗꯣ ꯇꯧꯖꯔꯣꯏ ꯑꯩꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯑꯗꯨꯒꯀꯣ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯋꯥꯍꯜꯂꯣꯏꯗ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯃ ꯈꯜꯂꯒꯅꯦ ꯐꯥꯔ ꯂꯩꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯒ ꯏꯄꯥꯝꯗꯅꯦ ꯂꯣꯟꯅ ꯄꯩꯁꯥ ꯃꯌꯥꯝ ꯊꯩꯕꯤꯔꯛꯇꯣꯏ ꯖꯥꯠꯅꯤꯗ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩ ꯁꯛꯁꯤꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯃꯥ ꯏꯊꯛ ꯊꯛꯂꯗꯅ ꯀꯔꯤ ꯊꯣꯛꯏꯅꯣ ꯇꯧꯗꯁꯥꯏꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯑꯋꯣꯏꯕꯩꯅꯤ ꯑꯩꯅ ꯍꯌꯦꯡ ꯄꯩꯁꯥ ꯌꯥꯔꯦꯀꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯅꯐꯤꯅꯔꯣꯜ ꯑꯃꯄꯗꯣ ꯂꯩꯕ꯭ꯔꯥꯅꯦ ꯌꯦꯡꯉꯨꯆꯣ ꯁꯨꯗꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯨꯅꯤ ꯍꯩ ꯌꯨꯝꯗ ꯁꯨꯕ ꯀꯩꯗꯧꯒꯦ ꯍꯥ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯁꯨ ꯄꯨꯈ꯭ꯔꯤ ꯍꯥꯏꯔꯛꯀꯅꯤꯅꯦ ꯑꯣꯍꯣ ꯃꯌꯥꯝ ꯐꯤ ꯁꯨꯕ ꯏꯔꯨ ꯂꯨꯖꯕꯗ ꯁꯤꯖꯤꯟꯅꯅꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯝꯃꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯅꯗꯧꯔꯤꯒꯦ ꯄꯨꯈ꯭ꯔꯤꯗ ꯁꯨꯒꯦ ꯍꯥꯏꯔꯒ ꯁꯥꯎꯔꯗꯤꯅꯦ ꯈꯣꯡꯕꯥꯟ ꯑꯣꯏꯅ ꯁꯨꯔꯨꯒꯦ ꯊꯣꯏꯕꯤꯗ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯦꯝꯇꯣꯅ ꯃꯁꯤꯗꯤꯕ ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯏꯃꯥ ꯊꯣꯛꯑꯁꯤ ꯏꯅꯦ ꯍꯣꯏꯁꯨ ꯊꯣꯛꯂꯛꯆꯔꯁꯅꯤ ꯂꯥꯛꯑꯣ ꯂꯩꯃꯅ ꯉꯁꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯈꯜꯁꯦ ꯈꯔ ꯊꯣꯛꯂꯅꯤꯗꯣ ꯏꯆꯦꯝꯁꯤꯒ ꯑꯐ ꯐꯠꯇ ꯇꯥꯟꯅꯕꯗꯨꯅ ꯐꯔꯅꯤ ꯍꯣꯏ ꯏꯟꯗꯣꯟꯁꯤ ꯈꯪꯗ꯭ꯔꯤꯗ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜꯁꯦ ꯏꯋꯥꯗ ꯋꯥꯍꯜꯂꯤ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯏꯆꯥꯁꯤꯕꯣ ꯏꯟꯗꯣꯟꯁꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯇꯍꯥ ꯇꯧꯒꯨꯝꯁꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯖꯅꯤ ꯇꯍꯥꯗꯕ ꯌꯥꯗꯕꯅꯤꯅꯦꯍꯦ ꯑꯆꯧꯕ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯂꯨꯕꯅꯤ ꯃꯥꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯐꯤꯕꯝ ꯂꯨꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯔꯅꯥꯞ ꯍꯣꯕꯦ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯃꯅ ꯊꯣꯏꯕ ꯀꯥꯏꯗꯅꯣ ꯉꯥꯏꯈꯣ ꯑꯔꯅꯥꯞꯇꯤ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯂꯦ ꯉꯥꯏꯈꯣꯀꯣ ꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯐꯝꯗ꯭ꯔꯁꯨ ꯍꯥꯏꯔꯣ ꯀꯥꯏꯗꯅꯣ ꯅꯪꯅ ꯊꯣꯛꯂꯛꯏꯁꯦ ꯍꯥ ꯊꯕꯛꯅꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕ꯭ꯔꯥꯁꯨ ꯌꯦꯡꯁꯤꯟꯗꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕ꯭ꯔꯥꯁꯨ ꯌꯦꯡꯁꯤꯟꯗꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯔꯅꯥꯞ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯂꯦ ꯑꯣꯖꯥꯒ ꯚꯤꯛꯇꯔꯒ ꯂꯩꯔꯤꯁꯤꯗꯤ ꯍꯩꯃ ꯃꯣꯏꯅꯤꯗꯅ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯣꯐꯤꯁꯤꯟ ꯑꯩꯒꯤ ꯃꯍꯨꯠꯅꯤ ꯃꯕꯥꯅꯤꯃꯛ ꯑꯩꯅ ꯌꯥꯔꯤ ꯊꯥꯖꯔꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯥꯁꯦ ꯑꯩ ꯊꯕꯛꯅꯤ ꯊꯣꯛꯂꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯊꯩꯕ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯒꯠꯂꯒ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯛꯂꯤ ꯃꯗꯨ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯑꯔꯅꯥꯞ ꯈꯝꯗꯦ ꯐꯝꯁꯨ ꯐꯝꯗꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯍꯥꯏꯕꯁꯨ ꯑꯔꯅꯥꯞ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯂꯩꯃꯗꯨ ꯈꯪꯂꯥꯎꯕ ꯂꯥꯎꯔꯛꯂꯦ ꯊꯣꯏꯕ ꯅꯪꯒꯤꯁꯦ ꯏꯃꯥꯗ ꯁꯤꯡꯅꯔꯤꯕ꯭ꯔꯥ ꯑꯔꯅꯥꯞ ꯆꯞ ꯂꯦꯞꯂꯒ ꯁꯥꯎꯅ ꯏꯃꯥꯁꯦ
ꯑꯩꯕꯨ ꯁꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩ ꯈꯪꯉꯤꯅ ꯈꯪꯕꯗꯨꯅꯔꯥ ꯅꯣꯡꯃꯒꯤ ꯅꯨꯄꯤꯗꯨꯒ ꯃꯔꯤ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯗꯦ ꯏꯃꯥꯁꯦ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯁꯥꯎꯍꯟꯗꯧꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤ ꯅꯪ ꯄꯥꯎꯡ ꯏꯕꯥꯅꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯔꯅꯥꯞ ꯉꯛꯅ ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯅ ꯑꯔꯣꯏꯕꯅꯤ ꯑꯦꯂꯤꯅꯥꯒꯤ ꯃꯄꯥ ꯃꯃꯥꯒ ꯑꯊꯨꯕꯗ ꯎꯅꯒꯅꯤ ꯑꯔꯅꯥꯞ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯖꯤꯜꯂꯛꯂꯗꯨꯅ ꯃꯗꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯃꯁꯨ ꯁꯧꯒꯠꯂꯛꯂꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤꯗ ꯏꯃꯥꯁꯤꯅ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯥꯖꯗꯦ ꯑꯩ ꯊꯥꯖꯗꯤꯌꯦ ꯑꯣ ꯐꯔꯦ ꯑꯩꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯃꯤꯅꯝꯕ ꯇꯧꯕ ꯃꯤꯅꯤ ꯌꯥꯏ ꯊꯥꯖꯔꯨꯅꯨ ꯏꯃꯤꯠꯅ ꯎꯗꯕ ꯑꯁꯦꯡꯕ ꯋꯥꯍꯩꯅ ꯂꯥꯏ ꯂꯥꯠꯄꯒꯨꯝ ꯂꯥꯠꯄꯤꯌꯨ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯑꯔꯅꯥꯞ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯒꯦꯠ ꯌꯧꯔꯝꯗꯥꯏ ꯀꯦꯟꯇꯤꯟ ꯑꯗꯣꯝꯗꯒꯤ ꯑꯦꯂꯤꯅꯥ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯁꯤꯅꯃ ꯅꯨꯄꯤ ꯎꯅꯕ ꯑꯣꯏꯔꯝꯅꯤꯕꯁꯦ ꯑꯩ ꯄ꯭ꯂꯥꯟꯒꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯇꯧꯔꯤꯑꯦ ꯐꯩ ꯑꯦꯂꯤꯅꯥ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦꯗ ꯌꯥꯝꯃꯨꯛ ꯅꯪ ꯈꯪꯗ꯭ꯔꯦ ꯅꯪꯕꯨꯗꯤ ꯑꯦꯂꯤꯅꯥꯒꯤ ꯑꯣꯏꯗꯅ ꯇꯧꯑꯣꯏꯌꯦ ꯇꯦꯟꯁꯟꯒ ꯈꯔ ꯋꯥꯡꯅ ꯊꯧꯔꯛꯄ ꯑꯣꯏꯕꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯀꯟꯈ꯭ꯔꯦ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯈꯪꯍꯧꯗꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯂꯤ ꯑꯔꯅꯥꯞ ꯒꯥꯔꯤꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯁꯨꯔꯤꯉꯩ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯅꯨꯄꯥ ꯑꯃ ꯍꯦꯜꯃꯦꯠ ꯎꯞꯇꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛ ꯃꯁꯥꯗꯨ ꯑꯣꯟꯗꯨꯅ ꯇꯥꯈꯤꯕꯗꯨ ꯎꯕꯗ ꯑꯅꯤꯃꯛꯇꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯁꯣꯛꯍꯧꯗ꯭ꯔꯤ ꯈꯨꯅꯤꯡ ꯈꯨꯔꯨꯗꯨ ꯈꯔ ꯍꯨꯕꯥꯠꯂꯤ ꯆꯩꯅꯥꯈꯣꯜꯅ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯗꯦ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯔ ꯖꯥꯠꯂꯣ ꯂꯦꯡꯗꯦ ꯆꯦꯅꯨꯁꯨ ꯄꯥꯈꯠꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯃꯤ ꯁꯣꯝꯇ ꯂꯥꯛꯇꯦ ꯑꯩ ꯃꯤ ꯀꯧꯔꯒꯦ ꯅꯪ ꯌꯦꯡꯉꯝꯃꯨꯀꯣ ꯆꯦꯅꯨꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯉꯥꯏꯈꯨꯑꯣ ꯁꯤꯔꯝꯃꯗꯤ ꯏꯊꯟꯗ ꯁꯤꯗ ꯂꯩꯍꯧꯕ ꯇꯜꯂꯤ ꯆꯦꯅꯨ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯅꯤꯃꯛ ꯄꯥꯈꯠꯄ ꯑꯀꯤꯕ ꯃꯤꯠꯌꯦꯡꯗ ꯃꯁꯥꯗꯣ ꯊꯥꯀꯠꯅ ꯌꯦꯡꯅꯩ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯔꯅꯥꯞ ꯇꯥꯏ ꯆꯩꯅꯥꯈꯣꯜꯅ ꯂꯦꯡꯕ ꯉꯝꯗꯕꯅꯤ ꯊꯩꯕꯤ ꯇꯞꯅ ꯐꯝꯊꯗꯨꯅ ꯑꯣꯏ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯁꯣꯛꯄ꯭ꯔꯣ ꯑꯔꯅꯥꯞ ꯃꯁꯥꯗꯃꯛ ꯂꯦꯡꯂꯛꯂꯤ ꯍꯧꯒꯠꯂꯛꯇꯕꯤ ꯊꯩꯕꯤ ꯑꯃꯗꯤ ꯆꯩꯅꯨ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯑꯅꯤꯗꯨꯅ ꯅꯥꯀꯟ ꯑꯅꯤꯗꯨꯗ ꯉꯥꯛꯄꯤꯔꯛꯂꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯐꯝꯕ ꯉꯝꯒꯗ꯭ꯔꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯊꯩꯕꯤ ꯆꯩꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯀꯧꯔꯣ ꯗꯣꯛꯇꯔꯗ ꯄꯨꯁꯦ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠꯇꯨ ꯐꯠꯂꯧ ꯊꯣꯔꯛꯂꯒ ꯌꯥꯔꯦ ꯆꯠꯂꯣ ꯀꯩꯝ ꯇꯧꯗꯦ ꯊꯩꯕꯤ ꯑꯔꯅꯥꯞ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯈꯪꯂꯧ ꯂꯧꯊꯣꯔꯛꯇꯨꯅ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯂꯤ ꯅꯪ ꯑꯣꯏꯔꯦ ꯑꯔꯅꯥꯞ ꯍꯧꯒꯠꯀꯦ ꯇꯧ ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯀꯤꯠ ꯅꯝꯂꯤ ꯁꯤꯗ ꯅꯥꯕ꯭ꯔꯣ ꯑꯩ ꯅꯝꯃꯒꯦ ꯃꯤꯅ ꯗꯣꯛꯇꯔ ꯆꯠꯁꯦꯁꯨ ꯌꯥꯗꯦ ꯑꯈꯟ ꯍꯦꯛ ꯁꯥꯗꯅ ꯊꯩꯕꯤꯅ ꯁꯣꯛꯀꯦ ꯇꯧꯕꯒ ꯃꯈꯨꯠ ꯐꯠ ꯀꯟꯊꯣꯔꯛꯂꯤ ꯅꯊꯧ ꯇꯧꯔꯨꯆꯨ ꯆꯠꯂꯣ ꯍꯩꯄꯥ ꯁꯥꯔꯛꯀꯅꯣ ꯑꯔꯦ ꯀꯌꯥꯗ ꯀꯥꯛꯂꯤꯅꯣ ꯅꯥꯔꯁꯤ ꯐꯥꯎꯕ ꯅꯥꯄꯜꯍꯟꯗꯦꯅꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯁꯣꯛꯅꯤꯡꯉ ꯁꯣꯛꯅ ꯁꯤꯅꯤꯡꯉ ꯁꯤꯌꯨ ꯊꯩꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯔꯅꯥꯞꯁꯨ ꯅꯝꯐꯨ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯡꯗꯣ ꯅꯦꯊꯕ ꯌꯥꯗꯕꯅ ꯇꯨꯁꯤꯟꯒꯦ ꯇꯧꯔꯤ ꯊꯩꯕꯤ ꯐꯠ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯔꯛꯂꯤ ꯍꯟꯗꯛꯁꯨ ꯑꯔꯅꯥꯞ ꯊꯩꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯔꯛꯂꯤ ꯍꯟꯗꯛꯇꯤ ꯊꯩꯕꯤꯗꯣ ꯈꯪꯁꯧ ꯁꯧꯔꯛꯂꯤ ꯀꯣꯛꯆꯛꯄ ꯅꯀꯣꯛꯇꯨ ꯆꯥꯛꯂꯗꯤ ꯀꯩꯗꯧ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯣ ꯁꯣꯅꯣꯏ ꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯁꯨꯛꯉꯥꯡ ꯉꯥꯛꯄꯤꯔꯣꯏꯅ ꯅꯊꯟ ꯍꯧꯒꯠꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯝꯕꯤꯔꯣꯏ ꯑꯝꯇ ꯑꯗꯨ ꯍꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯔꯅꯥꯞꯄꯨ ꯃꯈꯥꯗ ꯈꯪꯏꯟ ꯏꯟꯊꯩ ꯒꯦꯠ ꯐꯝꯊꯍꯜꯂꯤ ꯊꯩꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯌꯦꯡꯒꯦ ꯍꯧꯒꯠꯂꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯊꯩꯕꯤ ꯁꯧꯔꯪꯅꯅ ꯊꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯉꯝꯂꯣꯏꯗꯧꯔꯤ ꯃꯊꯟꯇ ꯍꯧꯒꯠꯄꯗꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯦꯟꯁꯟ ꯂꯩꯔꯤꯕꯅꯤ ꯊꯩꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯍꯧꯒꯠꯂꯣꯅꯦ ꯍꯧꯒꯠꯂꯣꯕ ꯑꯔꯅꯥꯞ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ ꯍꯟꯗꯛꯁꯨ ꯇꯨꯁꯤꯟꯒꯦ ꯇꯧꯔꯤ ꯊꯩꯕꯤ ꯃꯆꯤꯟꯕꯥꯜꯗꯨ ꯄꯩꯊꯣꯛꯂꯗꯨꯅ ꯇꯣ ꯉꯝꯗꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯁꯦ ꯍꯧꯒꯠꯂꯣ ꯁꯝꯕꯤꯒꯦ ꯊꯩꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨ ꯇꯥꯞ ꯄꯥꯏ
ꯍꯟꯗꯛ ꯍꯦꯛ ꯈꯨꯠꯁꯦ ꯀꯟꯊꯣꯔꯛꯑꯕ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯏꯟꯊꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯑꯔꯅꯥꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨꯗꯤ ꯀꯟꯊꯣꯔꯛꯇ꯭ꯔꯤ꯫ ꯆꯅꯨꯗꯣ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯂꯗꯨꯅ ꯗꯗꯥ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯑꯔꯅꯥꯕ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ, ꯂꯩꯊꯦꯛꯈꯤꯕ ꯃꯥꯜꯂꯤ, ꯈꯔ ꯄꯣꯝꯈꯠꯂꯤ꯫ ꯁꯤꯗꯤ ꯄꯣꯝꯃꯤ, ꯂꯩꯊꯦꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯃꯥ ꯃꯇꯣꯝꯕꯗꯣ ꯁꯦꯝꯕ ꯍꯩꯇꯩꯅꯦ꯫ ꯏꯕꯥꯅꯤꯅ ꯁꯝꯅꯒ ꯆꯠꯁꯦ ꯍꯥꯏꯔꯣ? ꯑꯩꯅ ꯃꯤ ꯀꯧꯔꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯏꯕꯥꯅꯤꯅ ꯏꯋꯥꯡ ꯋꯥꯡꯕ ꯃꯥꯕꯨ ꯀꯃꯥꯏꯅ ꯁꯝꯗꯣꯏꯅꯣ? ꯑꯔꯅꯥꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯣꯆꯥꯗ ꯀꯣꯜ ꯇꯧꯔꯤ꯫ ꯅꯕꯥꯅꯤ ꯌꯥꯔꯦ, ꯑꯩ ꯁꯨꯝ ꯂꯩꯒꯦ꯫ ꯊꯣꯏꯕꯤꯅ ꯃꯤ ꯀꯧꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯑꯔꯅꯥꯕ ꯈꯨꯝꯗꯦ꯫ ꯊꯣꯏꯕꯤ ꯁꯨꯒꯠꯇꯨꯅ ꯏꯄ꯭ꯋꯥꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯁꯨꯅꯨꯒ ꯌꯥꯏꯉꯪꯒ ꯊꯤꯠꯂꯒꯅꯦ ꯃꯀꯣꯛꯁꯤꯗ ꯖꯔ ꯖꯔ ꯍꯩꯊꯔꯗꯧꯅꯤ꯫ ꯂꯦꯝꯖꯅꯤꯡꯃꯟꯗꯅ ꯃꯇꯨꯒ ꯑꯝꯇ ꯊꯤꯕ ꯈꯪꯉꯣꯏꯕ, ꯁꯛ ꯐꯖꯕ ꯁꯥꯕꯗ꯫ ꯑꯔꯅꯥꯕ ꯃꯃꯤꯠ ꯐꯩꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯅꯛꯃꯤ ꯅꯛꯃꯤ ꯁꯛꯄꯨꯗꯤ ꯐꯖꯩꯗ, ꯂꯦꯝꯁꯨ ꯃꯌꯥꯝ ꯂꯦꯝꯃꯤꯗ, ꯑꯗ ꯁꯨꯝ ꯑꯣꯚꯔ ꯑꯣꯏꯕ ꯑꯃ ꯏꯌꯥꯎ ꯌꯥꯎꯕ꯫ ꯑꯩ ꯃꯤꯠꯅꯔꯗꯤ ꯈꯪꯗꯦꯀꯣ ꯁꯤꯃꯗꯤ꯫ ꯑꯁ ꯊꯣꯏꯕꯤ ꯌꯥꯔꯦꯍꯦ ꯅꯪꯁꯤꯁꯨ꯫ ꯊꯣꯏꯕꯤ ꯈꯪꯅꯣꯛꯀ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯇꯧꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯗ, ꯁꯥꯎꯔꯤꯅꯤ ꯁꯥꯊꯤꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ, ꯑꯅꯥꯕꯁꯨ ꯈꯥꯡꯅꯕ ꯍꯣꯠꯅꯔꯤꯅꯤ, ꯁꯥꯎꯅꯕꯁꯨ ꯑꯃꯨꯛ ꯍꯣꯠꯅꯩꯕꯗꯨꯒ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯣꯏ ꯃꯥꯅ ꯅꯪ ꯃꯤꯔꯣꯜꯂꯤꯀꯥꯟꯗ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ? ꯆꯦꯅꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ, ꯃꯈꯥꯗꯨꯃꯛ ꯇꯥꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯌꯥꯝ ꯈꯠꯅꯔꯛꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯕꯤꯄꯤꯒꯨꯝꯕ ꯋꯥꯡꯖꯥꯠꯂꯣ? ꯑꯔꯅꯥꯕ ꯃꯊꯥ ꯁꯥꯔꯤ, ꯇꯁꯦꯡꯅ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯟꯕꯅ ꯑꯅꯥꯕ ꯃꯔꯛꯇꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗ ꯇꯨꯁꯤꯟꯕꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯕꯅꯦ, ꯋꯥꯌꯦꯜ ꯂꯩꯕꯅꯤꯀꯣ꯫ ꯑꯔꯅꯥꯕ ꯃꯃꯤꯠ ꯈꯪꯄꯪ ꯄꯪꯊꯣꯔꯛꯂꯤ꯫ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯁꯤꯗ ꯍꯥꯟꯅꯅꯦ ꯃꯥꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯔꯝꯕꯅꯤ, ꯑꯗꯨꯅ ꯁꯤꯗ ꯇꯨꯁꯤꯟꯈꯤꯕ ꯃꯤꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏ ꯀꯥꯏꯕ ꯑꯃꯗꯤꯅꯦ ꯇꯧꯔꯗꯧꯅꯤ, ꯂꯥꯏꯔꯝ ꯊꯤꯖꯍꯧ꯫ ꯊꯣꯏꯕꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯤ ꯁꯨꯐꯝ ꯑꯗꯣꯝꯗ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯅ ꯑꯔꯅꯥꯕ ꯉꯛꯂꯞ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫